Kawan mayang nasisi kung galisin namin kung mga December 2 ang ani lepa ko kanina ng Pilipong ahing kasilya ay malipsay wag mapangsi ako di Chinga Makhong tapos mangga sa Chinga Lambi si Kanchipu University of the Chinga Lambi hay tare mo sa Chinga Lambi ni awasomba nakanda yelom da sangis na harang gol taki Lambi ni awa asomba amuk oil of the Chinga sina ako di bazaran da Chinga Chinga Makhong Lambi ni ay nalipsay kasi Chinga Ching nauna hanggang nauna asagana sanggana pambak Ching ni Chinga Makhong si ako di subhay laga asawa ako di tangbunan laga yang piye Manipurda piye palag tagadagi ito na angango ni Chinga si asomba mangga uriba si ako di supermarket asi di tunggun na Kinsawa na laga ni marak sa Lambi macam laga na development masih tak raga ako di supermarket kasi semua kami ay na sige din lecture raga nasi program dagi na tawrin na Manipurda ako di Manipuri Vaishnava kunaida khai tare ako Meitei na luhong basi handak chahi na July tang taret ako di Hari Soyon na khanga ba si Hari Soyon ako di Sri Harina sip karaba matung dagi di luhong na ragtabagina ako di Hari Uthan haidana ako di hiyang di Paramatuni Pamba haidadi ako di Punima Mamangi Ekadasi Nimita Hari Uthan na pangkupa adu pangkupi baudi luhong basi chanade Hari Uthan si handaki na November bitang anida tagi adu matung dagi luhong ba panghahay tayo Manipur di na handaki sai dalay ba ako yung mukiyangan si nahayan ba masin si ba luhong bukid fatrup sa kigay naga tawi adu da ay mo mabakak suwangi ay na lipsay sirigi suwanda sakraga Chinga Ching sina ako yung singbong tarin ga sakhaga Pishum Thong tagadorin mo masigi lambi sa liwe sa luhong ba dakatong gina lakpa bagay din tawgana lakpa masigi lambi sa pawde tawgada ako yung mukiyangan sina ahal naman yung chedulog tanang ay kung ay na kalaga tawgana suwanda sakraga na sa lambi alang word pongom da sakhiba magyaw ato is da masi dikti khanna daba narol hawre iba narol sindi marasta khanna daba posakra soidana lairamba tare adu makna taragadi mana ngasai somda sigi lambi sida luhong budi ja ta tawdana lakpadu satki hana tawbudu tawramo haba khanjawdagi masi kai lege na aina sum akoina angango de khanjadai akoi luhong pungyong ba di chatpasi nupi thilakpabu rasu nupana jata tawgano ni pulakpabu rasu akoi minuthong lalaga minuthong si lalaga chanade aduga Chinga Makhong di Chinga Makhagi Chinga dagi na ako di traffic point Chinga may traffic point lai ba si dagi na Pishum lumda chali ga Chinga Makhong di Lambi sima power ga chanade ko adu chanade ko si kari maron lai na lagi point na ako na tujin gal ba tawagta ba khanda ba wari wakung khanda ba ay masi ngarang si sum hangjay alam man din kari lai masibo kamay tawgen wari tuan ba wari ko kano tawi adu Kazan nay kano tawza mana idam tanda bola ari belai na chinda phangja ba na taganina masi aina khanda ya phamang khamja je na si kana jari bani ai isum ba chatna masi ji pawdam ki ai khamja je akoi Chinga Ching lere masinsa Chinga Ching si asoya ngada Ching lere Ching si matak si da akoi di lesson macha masai asondele endai si lesson ja si ja asondele endai si moina na khubem ya bani Chinga Lairembee ni na ana ai halaman amani akoi ja hanne ja bani ado ai thaki halaman jin sai hangjai si khubem Lairembee na te nauna
ꯁꯦꯝꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯄꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯩ ꯑꯗꯣ ꯑꯩ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯄꯔꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯤꯁꯨꯝꯐꯥꯎ ꯆꯠꯆꯔꯒ ꯑꯩ ꯄꯥꯏꯕꯤ ꯃꯐꯝꯗ ꯑꯩꯅ ꯉꯁꯤ ꯊꯝꯖꯒꯦ ꯈꯟꯖꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯃꯩꯇꯩꯒꯤ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝ ꯂꯣꯟ ꯋꯥꯔꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯁꯝꯖꯤꯟꯅ ꯍꯥꯏꯖꯕꯅꯤ ꯏꯆꯝ ꯆꯝꯕ ꯂꯣꯟꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯄꯨ ꯑꯇꯦꯡꯀꯣꯛ ꯃꯔꯨ ꯃꯔꯦꯀꯨꯔꯨ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯁꯤꯗꯕꯅ ꯇꯦꯡꯕꯥꯟꯕ ꯂꯤꯡꯗꯨꯅ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥ ꯑꯣꯏꯒꯗꯕꯤ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤꯕ ꯑꯇꯤꯌꯥ ꯁꯤꯗꯕ ꯑꯃꯁꯨꯡ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄ ꯄꯣꯛꯈꯤ ꯇꯦꯡ ꯄꯥꯟꯕꯒꯤ ꯃꯄꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯕꯗ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃ ꯑꯇꯤꯌꯥ ꯁꯤꯗꯕ ꯄꯨꯗꯨꯅ ꯇꯦꯡꯕꯥꯟꯕꯒꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝ ꯂꯨꯆꯣ ꯊꯧꯗꯥꯈꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝ ꯂꯨꯅꯕꯒꯤꯗꯃꯛ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯈꯣꯟ ꯁꯤꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯁꯤꯕꯕꯨ ꯑꯁꯤꯕ ꯍꯥꯏꯅꯁꯨ ꯈꯪꯅꯈꯤ ꯑꯁꯤꯕꯅ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃ ꯑꯇꯤꯌꯥ ꯁꯤꯗꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄꯅ ꯍꯔꯥꯕ ꯍꯥꯏꯕꯗꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯣꯜꯂꯒ ꯃꯌꯥꯝꯕꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯤꯕꯗꯨꯗ ꯍꯟꯅ ꯍꯟꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯥꯎꯔꯕ ꯑꯁꯤꯕꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯅ ꯑꯣꯜꯂꯤꯕ ꯍꯔꯥꯕꯕꯨ ꯍꯥꯠꯂꯨꯅꯕ ꯃꯁꯥ ꯄꯥꯟꯗꯨꯅ ꯄꯥꯏꯕ ꯉꯝꯕ ꯁꯒꯣꯜ ꯁꯃꯗꯣꯟ ꯑꯌꯥꯡꯕ ꯄꯨꯊꯣꯛꯇꯨꯅ ꯊꯥꯔꯛꯈꯤ ꯃꯗꯨꯗ ꯄꯨꯝꯅꯃꯛꯄꯨ ꯈꯪꯂꯕꯤ ꯃꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄꯕꯨ ꯁꯃꯗꯣꯟ ꯑꯌꯥꯡꯕꯗꯒꯤ ꯀꯟꯅꯅꯕ ꯂꯤꯟ ꯑꯣꯜꯂꯨ ꯇꯥꯛꯄꯤꯗꯨꯅ ꯂꯤꯟ ꯑꯣꯜꯍꯟꯈꯤꯕꯗ ꯁꯃꯗꯣꯟ ꯑꯌꯥꯡꯕꯅ ꯂꯤꯟ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯅꯦꯠꯈꯥꯏꯔꯒ ꯆꯩꯅꯥ ꯄꯤꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯂꯥꯏ ꯅꯨꯔꯥ 8 ꯄꯨꯊꯣꯛꯂꯒ ꯊꯥꯔꯛꯇꯨꯅ ꯁꯃꯗꯣꯟ ꯑꯌꯥꯡꯕꯕꯨ ꯐꯥꯍꯟꯈꯤ ꯊꯧꯗꯧ ꯑꯗꯨ ꯑꯁꯤꯕꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯇꯦꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯗ ꯋꯥꯀꯠꯂꯨꯕꯗ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄꯕꯨ ꯊꯦꯝꯗꯨꯅ ꯄꯨꯊꯣꯛꯂꯒꯦ ꯂꯦꯞꯂꯗꯨꯅ ꯎꯕꯗ ꯁꯨꯝꯃꯠꯅꯤꯡꯉꯥꯏ ꯑꯣꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯔꯥ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃ ꯄꯨꯊꯣꯛꯇꯨꯅ ꯊꯥꯔꯛꯈꯤ ꯅꯨꯔꯥ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃꯅ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯄꯥꯎꯁꯥ ꯖꯒꯣꯏ ꯈꯨꯊꯦꯛ ꯎꯠꯇꯨꯅ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄꯕꯨ ꯁꯨꯝꯃꯠꯇꯨꯅ ꯊꯦꯝꯗꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕꯅ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃ ꯑꯇꯤꯌꯥ ꯁꯤꯗꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕ ꯂꯣꯏꯁꯤꯟꯈꯤ ꯃꯄꯥꯕꯨꯡ ꯑꯇꯦꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯒꯤ ꯌꯥꯊꯪ ꯑꯃꯁꯨꯡ ꯄꯥꯎꯇꯥꯛ ꯑꯃꯨꯛ ꯏꯟꯗꯨꯅ ꯑꯁꯤꯕꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯊꯋꯥꯏ ꯄꯥꯟꯕ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯅꯃꯛ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯃꯄꯥꯕꯨꯡꯒꯤ ꯃꯃꯤ ꯌꯦꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯈꯤ ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕ ꯂꯣꯏꯔꯕꯗ ꯇꯦꯡꯕꯥꯟ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯇꯦꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ 8 ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯄ ꯉꯝꯕꯗꯨꯗ ꯃꯥꯂꯦꯝ ꯂꯩꯀꯣꯏꯄꯨꯡ ꯇꯥꯏꯕꯪꯄꯥꯟꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯡꯅꯔꯝꯂꯒꯦ ꯈꯜꯂꯗꯨꯅ ꯋꯥꯐꯝ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯥꯁꯤꯡꯗ ꯍꯥꯏꯈꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯄꯣꯊꯥꯐꯝ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯒꯗꯤ ꯃꯩꯒ ꯇꯧꯔꯒ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯂꯝꯕꯤꯁꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯇꯦꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯒꯤ ꯃꯌꯥꯊꯪ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯕ ꯑꯃꯁꯨꯡ ꯌꯥꯏꯃ ꯑꯇꯤꯌꯥ ꯁꯤꯗꯕ ꯑꯅꯤꯗꯤ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ 8 ꯀꯣꯏꯔꯨꯅꯕ ꯄꯟꯊꯔꯝꯗꯅ ꯈꯣꯡꯁꯥꯟꯅꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄꯗꯤ ꯃꯌꯥꯝꯕ ꯑꯅꯤꯒ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ 8 ꯀꯣꯏꯕ ꯇꯥꯟꯅꯔꯨꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯨꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯀꯠꯇꯨꯅ ꯂꯩꯍꯧꯈꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯀꯣꯟꯖꯤꯟ ꯇꯨꯊꯣꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯐꯝꯕꯥꯜ ꯐꯥꯡꯈꯣꯡꯒꯤ ꯑꯀꯣꯏꯕꯗꯤ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ ꯑꯗꯨꯃꯛꯅꯤ ꯑꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯐꯝꯕꯥꯜ ꯐꯥꯡꯈꯣꯡ 8 ꯀꯣꯏꯕꯒ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ 8 ꯀꯣꯏꯕꯒ ꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯂꯣꯟꯅ ꯍꯥꯏꯗꯣꯛꯄꯤꯈꯤ
mama ibun magi pautak matung ina konjin tuthokpana mapa ibungogi phambal phangkhong tare lakoi raga malem nongkhong tare lakoi wasaktuna malem lekoi pungi ningthau oina mapa bungi phambal kakhi madudagi mahaku mapa bung tengban pudambaki mapu atingkok maru sidabagi matik mayai khangba ngamba masanu pani haiduna pakhangba haina khangnakhi amaronda asibana malem nongkhong tare lak oiruraga ai hojik akogi manipur college ki gate yoksile mangda legi basi manipur college gate ni sigi se su yam phadena semi nimidangda akogi kalenda thadaga di nimidang hangsik langba yamna nungai mai fajana thali amaronda asibana malem nongkhong tare lakoi ruraga malem lekoi pungi nithau oina mapa bungi phambal karuraga ni khanna halakpada manau nupa atomba pakhang bana hanana ningthau oina phambal karamba thengnabadagi mai hongna sauraduna hatlage honarakhi adubu madudasu mama ibe malaimarel sidabigi thawjaldagi lai nura taret amuk chongthorak handuna phambalgi akoibada makhut ka chetna paloina duna samnaraga koisillaga krek ke mo yangen samba siaw tokpaga kambaga kaiga yenga yenkhong phatte chasillo laigi yenni chafade krek ek mo haiduna lirol isai saktuna chonglaga pakhang babu ngakhi maduda chongkhiba adubu augri hangen chongba haina khangnakhi lai nura taret na lirol saktuna augri hangen chongkhibagi mawong adu ngasi phawbadasu Meitei lai haraubagi thoramda yauduna utli augri hangen chongba mawongdagi lawraga Meitei na thabal chongba haudorakhibani haina lawnabasu yaunari lai nura taret na phambalgi akoibada augri hangen chongduna pakhang babu kankraba matungda asibadi asawbana henkhibadagi mahakna semjarakhiba malem lekoi pungu amuk thugairage ningladuna makhong tinna lepada malem lekoi pung asi awang lomdagi makharomda chepthakhi adubu mama ibe malaimarel shidabi amasung mapa ibungo atingkok maru sidaba ani changna thembadagi malem taibang panbagi yumthong khudingda matam pumbagi oina mioibasingbu ayuk nganna konthokpiba numidang nganna konsinbiba lai punamakin thau oiba laining thau oina matam chupada mama ibe malaimarel sidabina manaka nakon haduna lehanki aduna Meitei yumthong khudingda laining thau amasung laimarel sidabi anigi khubam ngasi su kaidana yanari aduga adungai malem lesem nongsem ngaida laining thau mahaki matik bagun tengban sinda thungna sandokhi haibagidamak mahaku laining thau sanamahi haina su khangan asumna taibang panbagi mabe ma Ima Leimaren Shidabi amasung taibang panbagi mapu atingkok maru sidaba anina sinbiraba matungda tengban punbagi mapu atingkok maru sidabadi masanupa atomba pakhang babu matungi sak khudingmaki matam khudingda mi oina sayonduna malem lekoi pung taibang pangi nithau oiduna malem lekoi pungbu ngaknaba sinaramlaga masanupa yaima atia sidababu mahaki matengi namak puraga karisu leitraba ahangba atingkokta thukhi maram masidagi maitrabakta Meitei maiding musingbu haibadi Meitei ni thoksingbu pakhangbagi sayonni haina thajanabaga launarakhi matang asida maru oina thamjaningba wafamdi Meitei thajanarakwi leisem nongsem lomgi warida adungai asibana malem leisengkhingai yeikhai thingainaba honarakhiba manau atomba Konjin Tuthokpana onkhiba linbu netkhainaba samadon ayangba onkhiba matam aduda Leimarel Shidabina puthoktuna thorak hankiba lai nura taret adugi matangdani ariba lariksing amadi akhang ahisingna ibirambasinggi matung ina lai nura taret adugi maming hipokpi yaipokpi hireima yaireima hikubi yaikubi amasung taret subada laisna kawi haina takpiramli adugi lai nura taret adu pakhangbana malem lekoi pungi ningthau oirabada mahaki taloi leimasing oiduna Meiteigi salaising poi haina phongdoknarakpa aiba wareng lairik thengnei masi
ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯒꯤ ꯂꯅꯥꯏ ꯑꯣꯏꯕ ꯋꯥꯐꯝꯗꯗꯤ ꯌꯥꯖꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯄꯨꯊꯣꯛꯄꯅꯤ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯃꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯄꯥꯅꯍꯟꯗꯨꯅ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠ ꯄꯣꯛꯏ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯖꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝ ꯇꯥꯔꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯑꯕꯗꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯇꯥꯕ ꯍꯦꯟꯖꯒꯅꯤ ꯑꯩ ꯂꯧꯁꯤꯟꯖꯒꯅꯤ ꯑꯃꯔꯣꯝꯗ ꯂꯥꯏ ꯃꯤꯔꯥ ꯇꯔꯦꯠ ꯑꯁꯤ ꯃꯩꯇꯩꯅ ꯉꯁꯤꯁꯨ ꯌꯥꯝꯅ ꯀꯤꯅ ꯑꯃꯁꯨꯡ ꯂꯨꯅ ꯂꯧꯅꯗꯨꯅ ꯍꯦꯂꯣꯏ ꯇꯔꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯂꯩꯕ ꯇꯔꯦꯠ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯉꯁꯤ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯁꯤꯒꯤ ꯑꯩꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯩ ꯊꯝꯖꯔꯛꯀꯗꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯂꯝꯂꯩꯕ ꯇꯔꯦꯠ ꯍꯥꯏꯔꯒ ꯈꯪꯅꯕ ꯍꯦꯂꯣꯏ ꯇꯔꯦꯠ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯆꯤꯡꯉꯥ ꯑꯍꯥꯟꯕꯗ ꯆꯤꯡꯉꯥ ꯂꯩꯃ ꯂꯥꯜꯍꯩꯕꯤ ꯑꯅꯤꯁꯨꯕꯗ ꯄꯤꯁꯨꯝ ꯂꯩꯃ ꯁꯤꯜꯍꯩꯕꯤ ꯑꯗꯩ ꯑꯍꯨꯝꯁꯨꯕꯗ ꯂꯥꯡꯖꯤꯡ ꯂꯩꯃ ꯇꯛꯄ ꯆꯣꯡ ꯃꯔꯤꯁꯨꯕꯗ ꯂꯥꯡꯒꯣꯜ ꯂꯩꯃ ꯅꯣꯡꯄꯥꯟꯕꯤ ꯂꯣꯡꯄꯥꯟꯕꯤ ꯃꯉꯥꯁꯨꯕꯗ ꯍꯩꯄꯣꯛ ꯂꯩꯃ ꯃꯣꯡꯁꯥꯡꯉꯝꯕꯤ ꯇꯔꯨꯛꯁꯨꯕꯗ ꯏꯌꯨ ꯂꯩꯃ ꯂꯩꯐꯨꯕꯤ ꯑꯗꯨꯒ ꯇꯔꯦꯠꯁꯨꯕꯗ ꯌꯨꯝꯖꯥꯎ ꯂꯩꯃ ꯊꯥꯗꯣꯏꯕꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯂꯩꯍꯧꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯟꯕꯤꯔꯝꯕ ꯏꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯀꯌꯥꯒꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯅꯗꯤ ꯃꯩꯇꯩꯅ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯁꯤ ꯌꯥꯝ ꯁꯨꯝꯕꯠꯅꯤꯡꯉꯥꯏ ꯑꯣꯏꯅ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯤꯡꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯟꯕꯤ ꯑꯣꯏꯕꯅ ꯐꯖꯕꯗꯁꯨ ꯁꯥꯊꯤꯕꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯊꯥꯖꯅꯔꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥꯗ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯆꯠꯊꯣꯛꯄꯗ ꯍꯦꯂꯣꯏ ꯑꯣꯡꯅꯔꯨꯔꯕꯗꯤ ꯉꯥꯎ ꯐꯩꯗꯨꯅ ꯅꯥꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯔꯛꯇꯅ ꯑꯩꯈꯣꯏ ꯉꯥꯎꯔꯤ ꯐꯩ ꯇꯧꯗꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯁꯦ ꯍꯦꯂꯣꯏ ꯑꯣꯡꯅꯔꯨꯕꯅꯤ ꯍꯥꯏꯅ ꯂꯩꯊꯧ ꯇꯤꯟꯊꯧ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯌꯥꯝ ꯀꯟꯅ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯡꯗ ꯆꯠꯅꯔꯝꯃꯤ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯍꯥꯅ ꯑꯉꯥꯎ ꯑꯐꯩ ꯆꯨꯗꯨꯅ ꯅꯥꯔꯛꯂꯕꯗꯤ ꯍꯦꯂꯣꯏ ꯑꯣꯡꯅꯔꯨꯔꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯗꯨꯅ ꯍꯦꯂꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯂꯩꯊꯧ ꯇꯤꯟꯊꯧ ꯄꯥꯡꯊꯣꯛꯅꯕ ꯉꯁꯤꯐꯥꯎꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯥꯖꯅꯕꯤꯁꯤ ꯂꯩꯔꯛꯄꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯤꯅ ꯋꯥꯔꯤ ꯌꯨꯝꯐꯝ ꯑꯩ ꯄꯤꯁꯨꯝ ꯊꯣꯡ ꯌꯧꯁꯤꯟꯖꯔꯦ ꯄꯤꯁꯨꯝ ꯊꯣꯡꯁꯤ ꯄꯤꯁꯨꯝꯒꯤ ꯕꯖꯥꯔ ꯄꯤꯁꯨꯝꯒꯤꯁꯤꯗ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯊꯣꯡ ꯃꯆꯥꯁꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯁꯪ ꯑꯣꯏꯅ ꯃꯊꯛ ꯀꯨꯞꯁꯤꯜꯂꯒ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯏ ꯑꯃ ꯑꯩ ꯀꯩꯊꯦꯜ ꯃꯔꯛꯇ ꯆꯪꯖꯒꯦ ꯁꯤ ꯄꯤꯁꯨꯝ ꯊꯣꯡ ꯂꯥꯜꯂꯒ ꯑꯩꯈꯣই ꯃꯌꯥꯏ ꯂꯝꯕꯤ ꯇꯥꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯂꯩꯔꯦ ꯑꯩ ꯄꯤꯁꯨꯝꯒꯤ ꯀꯩꯊꯦꯜ ꯁꯪꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏ ꯂꯝꯂꯩꯃ ꯇꯔꯦꯠ ꯍꯦꯂꯣꯏ ꯇꯔꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯗꯩꯁꯤꯗ ꯆꯤꯡꯉꯥ ꯂꯩꯃ ꯂꯥꯜꯍꯩꯕꯤ ꯍꯥꯏꯁꯤꯒ ꯄꯤꯁꯨꯝ ꯂꯩꯃ ꯁꯤꯜꯍꯩꯕꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯂꯩꯃ ꯑꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤ ꯁꯤꯗꯩꯁꯤꯗ ꯄꯤꯁꯨꯝ ꯏꯅꯛ ꯅꯛꯅ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤ ꯆꯤꯡꯉꯥ ꯂꯩꯃ ꯂꯥꯜꯍꯩꯕꯤꯒꯤ ꯂꯩꯔꯦ ꯍꯥꯏꯅ ꯊꯥꯖꯅꯔꯛꯄ ꯍꯥꯟꯅ ꯈꯨꯕꯝ ꯂꯩꯔꯝꯗꯦ ꯍꯥꯏ ꯑꯍꯜ ꯂꯃꯟ ꯉꯁꯤ ꯍꯧꯖꯤꯛꯇ ꯆꯍꯤ 80+ ꯑꯍꯜ ꯑꯃꯅꯤ ꯑꯩ ꯍꯪꯖꯔꯦ ꯍꯥꯟꯅ ꯈꯨꯕꯝꯒ ꯌꯥꯔꯝꯕ ꯅꯠꯇꯦ ꯁꯨꯝ ꯋꯥꯔꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯅꯧꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯒꯤꯁꯤ ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤꯒꯤꯁꯤ ꯀꯩꯅꯣ ꯌꯥꯕꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤ ꯈꯨꯕꯝ ꯌꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯆꯤꯡ ꯃꯌꯥꯏ ꯋꯥꯏꯗ ꯂꯩꯔꯝꯕꯒꯁꯨ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯍꯣꯡꯗꯣꯛꯇꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯃꯃꯥꯡꯗ ꯎꯠꯆꯈꯤꯕꯗꯨꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯣ ꯄꯤꯁꯨꯝ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯒ ꯂꯩꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤꯗꯩ ꯍꯦꯟꯅ ꯂꯩꯇ꯭ꯔꯦꯕ ꯑꯣ ꯃꯩꯇꯩꯒꯤꯗꯤ ꯀꯩꯊꯦꯜ ꯑꯃ ꯂꯩꯔꯗꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝ ꯑꯃ ꯌꯥꯕ ꯍꯥꯏꯁꯦ ꯃꯩꯇꯩꯒꯤꯗꯤ ꯆꯠꯅꯕꯤꯅꯤ ꯑꯩꯅ ꯄꯤꯁꯨꯝꯒꯤ ꯊꯦꯔꯦꯛꯁꯤ ꯄꯤꯁꯨꯝꯒꯤ ꯊꯣꯡ ꯑꯃꯟꯕꯅꯤ ꯑꯃꯟꯕꯁꯤ ꯃꯊꯛ ꯀꯨꯞꯁꯤꯜꯂꯒ ꯀꯩꯊꯦꯜ ꯃꯤ ꯈꯔ ꯏꯍꯥꯡ ꯍꯥꯡꯉꯤ ꯀꯩꯒꯤꯅꯣ ꯑꯗꯣ ꯁꯤꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯩꯇꯩꯅ ꯊꯥꯖꯅꯔꯛꯄꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥꯖꯅꯔꯛꯄꯤꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯃꯁꯤꯒꯤ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯄꯤꯁꯨꯝ ꯊꯣꯡꯗꯒꯤꯅ ꯆꯤꯡꯉꯥ ꯃꯈꯣꯡꯒꯤ ꯑꯁꯣꯝꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯐꯥꯎꯕ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤ ꯆꯠꯍꯩꯗꯦ ꯍꯥꯏꯅ ꯆꯠꯅꯔꯛꯇꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯝꯂꯩꯃ ꯇꯔꯦꯠ ꯍꯦꯂꯣꯏ ꯇꯔꯦꯠ ꯍꯥꯏꯕꯁꯤꯒꯤ
ꯑꯍꯥꯟꯕ ꯃꯀꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯅꯤ ꯁꯤꯒꯤ ꯂꯩꯐꯝꯁꯤ ꯑꯣꯏꯕꯁꯤꯗ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏꯅ ꯊꯥꯖꯖꯕ ꯍꯦꯂꯣꯏ ꯍꯥꯏꯗꯅ ꯍꯦꯂꯣꯏ ꯑꯣꯛꯅꯕꯒꯤꯗꯗꯤ ꯉꯥꯎꯏ ꯐꯩ ꯀꯥꯏꯅ ꯇꯧꯅꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃ ꯂꯩꯔꯛꯄꯗꯨꯅ ꯃꯁꯤ ꯆꯠꯅꯔꯛꯇꯕ ꯃꯥꯜꯂꯤ ꯉꯁꯥꯏꯒꯤ ꯂꯥꯏ ꯎꯔꯥ ꯇꯔꯦꯠꯅ ꯑꯣꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯡꯒꯣꯡꯒꯤ ꯑꯀꯣꯏꯕꯗ ꯄꯥꯈꯪꯕꯕꯨ ꯀꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛꯈꯤꯕ ꯍꯤꯄꯣꯛꯄꯤ ꯌꯥꯏꯄꯣꯛꯄꯤ ꯍꯤꯔꯩꯃ ꯌꯥꯏꯔꯩꯃ ꯍꯤꯀꯨꯕꯤ ꯌꯥꯏꯀꯨꯕꯤ ꯑꯃꯁꯨꯡ ꯌꯥꯏꯁꯅꯥ ꯍꯥꯏꯔꯤꯕ ꯇꯔꯦꯠ ꯑꯁꯤꯅ ꯀꯣꯟꯅ ꯂꯝꯂꯩꯃ ꯑꯣꯏꯅ ꯂꯩꯈꯤꯕ ꯆꯤꯡꯉꯥ ꯂꯩꯃ ꯂꯥꯜꯍꯩꯕꯤ ꯄꯤꯁꯨꯝ ꯂꯩꯃ ꯁꯤꯜꯍꯩꯕꯤ ꯂꯥꯡꯖꯤꯡ ꯂꯩꯃ ꯇꯛꯄꯆꯣꯡ ꯂꯥꯡꯒꯣꯜ ꯂꯩꯃ ꯂꯣꯡꯄꯥꯟꯕꯤ ꯍꯤꯄꯣꯛ ꯂꯩꯃ ꯃꯣꯡꯁꯥꯡꯉꯝꯕꯤ ꯏꯌꯨ ꯂꯩꯃ ꯂꯩꯐꯨꯕꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯌꯨꯝꯖꯥꯎ ꯂꯩꯃ ꯊꯥꯗꯣꯏꯕꯤ ꯍꯥꯏꯕ ꯇꯔꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥ ꯂꯩꯃ ꯂꯥꯜꯍꯩꯕꯤꯒ ꯄꯤꯁꯨꯝ ꯂꯩꯃ ꯁꯤꯜꯍꯩꯕꯤꯒ ꯑꯅꯤꯁꯤ ꯂꯩꯕ ꯃꯐꯝꯁꯤ ꯂꯥꯟꯗꯅ ꯆꯠꯄꯗ ꯑꯐꯕ ꯑꯣꯏꯔꯣꯏꯒ ꯍꯥꯏꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯊꯥꯖꯅꯕꯤ ꯂꯩꯔꯝꯒꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯅꯕꯁꯦ ꯏꯟꯗꯅ ꯆꯠꯄꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦ ꯇꯣꯡꯕ ꯍꯥꯏꯗꯅ ꯃꯩꯇꯩ ꯋꯥꯍꯩꯗ ꯂꯩ ꯍꯦ ꯇꯣꯡꯗꯅ ꯇꯧꯕꯁꯦ ꯀꯔꯤꯒꯨꯝꯕ ꯀꯩꯁꯨ ꯊꯣꯛꯄꯤꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯍꯥꯏꯅꯗꯕ ꯑꯗꯨꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯠꯅꯔꯛꯄ ꯏꯟꯗꯕꯒ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯃꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯊꯥꯖꯕꯒꯤꯁꯨ ꯃꯇꯨꯡ ꯏꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯩ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯉꯁꯤꯁꯤ ꯊꯑꯣꯏꯅ ꯊꯧꯔꯥꯡꯖꯕꯅꯤ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯁꯣꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯆꯦꯟꯊꯣꯛꯑꯒ ꯁꯣꯝꯗ ꯆꯠꯄ ꯌꯥꯗꯦ ꯆꯠꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯎꯖꯍꯧꯕꯗꯤ ꯑꯃꯨꯛ ꯈꯛꯇꯅꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯊꯣꯛꯈꯤꯕ ꯌꯥꯎꯋꯦ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗꯁꯨ ꯑꯗꯨꯅꯤ ꯃꯁꯤ ꯇꯝꯖꯔꯒ ꯑꯩ ꯉꯁꯤꯒꯤ ꯈ꯭ꯋꯥꯏꯒꯤꯃꯐꯝꯗ ꯑꯩꯅ ꯃꯩꯇꯩꯅ ꯊꯥꯖꯅꯔꯛꯄꯗ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯀꯤ ꯃꯔꯝ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯣꯡꯗꯒꯤ ꯄꯤꯁꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯃꯩꯇꯩꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯆꯠꯅꯔꯛꯇꯕꯒꯤ ꯄꯥꯎꯗꯝ ꯇꯝꯖꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥ ꯊꯣꯡꯒꯤ ꯃꯅꯤꯡꯗ ꯀꯣꯟꯁꯨꯝ ꯑꯩꯍꯥꯛꯅ ꯅꯣꯜꯂꯨꯛꯆꯔꯤ